ISTV Palming Tabiriba Singutaram Noctere, Hosimaru Pau. TZG Mahiroi rape Tobada Jenaba Ani court na conviction P. Masagi duty Thadok to na private practice Toba Jennings ki Dr. Singi Mathakta action Lorgani Haina, Jennings ki director na High Cray. Amadi MPP ki Vice President Manishana Hatkibagi case CBI da Sinanaba MPP na Davi Tore. Hosima Pung Pau. TZG Mahiroi ama rep Tokibada Jenaba Thongam Tarun Amadi Yunam William Ngasi District and Session Judge Manipur East ki Aribam Guneshwar Sarmagi Court ta Putok Laba Matungda Mara Lere Haina Lauktukre. Laliba Tangtara Matoida Makoida Kari Cherak Pigadage Haibadu Lautuklagani Hare. Court na Makoi Ani gang rep Amasung criminal conspiracy lady Haina Lautoke. Case Asiga Mari Lenana, prosecution ge director Ngangum Tes Kumarna, Ano Basahi Lak Pasida, Awaba Tahurabi, Nupi Masa Aduda, Wild Sangna Atamba Kudol Amatam Labane, Nupida Kut Sangbagi Wakalol Kudingmak, Handaki Matang Asidagi, Kara section Mapare, Fonduke. Haiba Mahirui, Sahitra Nipan Mapangai Mahirui, Haiba, accused Maral, Lady, Haiba Nupa Nisna, Papoibu, gang rape Togana. Nupi Masa Sigi Ayaba Yaudana, gang rape to Bidamakai, Mara Lere, Amadi criminal conspiracy, Makoina gang rape, Tonan Hunabada, Makoi Masa Longtuna Bams Yawi Hadana, Tongan Tongana, Mara Lanida, Makoi Mara Lere, Maral Singasigi Matung in the Makoi, Tahi Kaya Pava, Jill the Lagani Hybrid sentence hearing, Hankit Tang Taramatwida, Langtok Lagani Hadanasi, District and Session Judge Manipur Wadiba, Siri A. Guneshwar Sarmanasi. Long talk. Eduna, Nasi Makpiri, but Dandiasi, Anover Sahi Kudolama, Maraiba, Tirabi, rape victim Masida Quina, Tamzabani Havakal, Tamzabagaluna, Nasi Ivanumitagidi, Manipur Gimiamna, Asumba, Tamtiba, Hing Nupi, Hatopiba, Asum crimes, Tadopi, Haina Hatna, Apiltoke. Nupi Masagi Mama, Ingochana. Thogo Siga Mari Lenana Lupa Lakun Pigi Haina, Mantikna Balagambana, Case a seat Hengnabada Akiba Pauke, Atumba Wayel, my own Kikadratina Cape, Nasidi Manipuda, Atumbagi Pida Lady Haiba, Tazarakle Haike. A quick Anganzi, Maquena Kunsekirama Matunda, Anganzi the Lakun Pigi and Simba. By Sazik, a solid and a Kandagi Mo Matal Mokanapa, Aquena. Look, Paisana, Mantinga Yaroi, Siena Santana Basunia Yaro and Aquena. Marale Bamidi and the bigger than Suma Magida, the Mukun Laklai. Adu Kestana could pesa pie, Moipesa pie, Lakun Pigi, Habisungami, Adunas, Lakunus, a Kairaga Kesa, one at the Magid is a Kidra. Adu Itadi, Gari Iranga, Posia, and Aquina. Shen laid in a pool, Yagidraga, Singazabale, Adu Singapore, was it Tikwe, Shen lay Puba Yaramdre, Shen Piram Yapiram, the Beadu Kandia. Asum Bapamba New Bamaki, Mayama Manipur the lady, and the Kishida Hazam. Amarom da Angi Oiba Larokliba, Kongtangasi, Achumbagi, Maike the Lakpa, Anova Mayon Amani Haina, Sugi Officer Paugimi Pampang Tuna. Universal Mother Organization gi President Chorozini Layman Fongdukre. Paugimi Pamadu da rep case asigi matang da sem kiba JC convener KS Angangsa Layma Amadi Sugi Secretary General Laishram Regan Su Sarugya Ke. Regana Fongdukibada Mahitam Libi Mahiroi Nupi Macha Amabu Izat Manganduna Mahaki Mahitambagi Lambida Apan Bapiba Asi Suna Condemn Tawe Asigumba Togdok Singdagi Ngatok Hongnabagi Damak Social Welfare Department scheme Kaya Senduna Chana Haningi Haike. Sorozini Laymana Makatana, Mamang Sahigi November Tada Tokiba Todok Ama, Matik Saba, and Giterak Pigani Hibasi, Atumbagi Makaida, Purakpa, Anobo Mayon, Amani Haina Lawe. Delhi the Tokiba rep KSK, Wild Gum, Marale Basingi Matakta, Akanba Dandi, Pihaningi Fonduke. I go to London, see why to be Paiba, just Sina, Asumba Wild, I don't put Namaboy, Aniadu, Masi Pota. Gang that right down was him up. I could assume a Kongtang Amaka, Yam Sauna, London Sida, my own people hold air, I was in the again. As you were learning now, Manipur issue, I go India part, Amagi Manunda labor, Azumba, Amaka Oivanina. India the Pikiba, Amadi leader, Pikiba gang, the Pikiba Dandi, Azuma.
hariba gengre anisisu pifam dangi duma kap marna pifam thoi amasu pihan janini Dr. Kayana Masagi Matogda Puning Changbagi Mahutta Paisa Tanbarom the Hena Mai Onsinduna, Lanai Oina Laying Bagi Tabak Tabadagi, Palm the Batodo Kaya, Torakpani Haina, Miam the Pien the Bafunduk Narik Liba, Asigi Ying Laga, Jenimski Dr. Singh Matoning Tina, the Honabakan Crape. Masagi duty Tadokuna private practice Toba, Mara Labor Dr. Singi Matakta, Action Loragani Haina, Director Professor M. Shamona High Crape. Hiram Sida Reporter Ma. ISTB News ga akanana unabada mark na makata na haikibada masagi duty matamda atopa hospital clinic ta amadi lanai oina layang bagi thabak tawba haibasi aranba thawungni asiguma makhalge private practice asi tawbiganu haiki Manipur gi everywhere da tawna badona non practicing allowance lawraga private hospital singda chatlaga practice tawba within duty hours masishu aina bes akhoi doctor singda tawbiganu haina appeal su tawjari aduga aina ngasi hajiri bisina aroibu warning ni haina su khanbiu karigumba toruma targati rule gi matungina akoina circulate tawgiba notice su yawre action soidan logani immediately terminate tawba or suspend tawba soidan tawgani Makata na Fundorpada, Kanagumba Zenimski, Dr. Amana, Masagi duty Matam Natabada, private practice toning Bapam Labadi, Lakliba December Gitang Kunmari Fawada, Director Masada, Darkas Tharpa Yagane. Duty Matam Natabada, private practice Toba Pamba Dr. Singna, non practice allowance Loviganu. Non practice allowance Hibasi, Dr. Singna, Health Care da, Hena Punging Sangnaba Amadi, Makoya Awabasing Genduna, Baratki President of Pibani Hibasi, Dr. Singna Kangzin Biu Haiki. Hariba NPA hariba si fundamental rule number 9 Roman A gi section 2 da enona the President of Indiana Dr. Singda mui wari wasiki gi induna patient care gi henna gi da piba special allowance amni hariba allowance se misuse to biganu adoga allowance phambiraga di patient care da puning changbiu private ta or khoi gi yumda anabi yengda puning changsi tawbiganu hana appeal se tawjari aduga masi warning ni hana kanbi basuya Jenims Hospital da Lying Balakpa Anaba Amadi, Jenims the taste over Yabasing, Mapanda Putoktuna, Atopa the Lying Ba Amadi, taste over Dr. Singh, Amadi, Staff Singh, Rulgi Matungina, Chapchaba Exen Logani Haiki. Akoigi Institute Sida, Akoigi Hospital Sida, Lying Mayaba, Anabasing, Mapanda Putokiganu. Akoigi Institute Sida Lariba Lep Sing Sida, the Wayaba investigation sing, Mapangi Anapa. Lab sing the Puraga, Yangan Masi Tawiganu, Akoy standardized me as an Yari Masi Tawiganu, Kariguma Tawrapa Tolagadi, with the permission of the Honorable President, who is also the CM of Manipur, strict action lagani immediately terminate Hawaii. Amarunda, Dr. Natraga Stop Omatana, Pharmacy, Family Basinga Manaraga, Anabasing the Hidak Yonsinba Amadi, Akanaba Pharmacy Amadigi Hidak Legadabani, Hibana Chimbagi Tabak, Taurum Labadi, Zenavasing, Safsabat and Dipigana Haina, Zenimski Director, Professor M. Siamona Makatana Fundorki. Zenim study talk Tanavadana, the heads of department, Tanarega. We have already a circular Musutokre, Siguma Torumba, Tainaragadi, strict action logani. Matanga di sigumba pau tarapa matanda immediately terminate tawba or suspend tawba so idun tawba Aikoge Paumi Nabakumar Galoina Paudum Jariba Sunil Kumar ISTB News Jenims MPP Vice President Haubiza Manishana Hatkibaki Matanga MPP na rally chatuna Governor da Memorandum Pisin Crate Ngasi Numidung ba Aduwaida MPP office tagi Kongsan Kiba rally adu party President M Sabakiran spokesperson Ais Navasham senior leader AK Sanaton amadi atay luchingba kaya su sarugya ke lam dagi lagpa MPP worker kaya su rally adu da sarugya ke Halaga Maral Pisin Bayaning De, Gun Culture Mutatsi, MPP Vice President Manishanagi Mihat Paputo, Ibo Bisarkana Mihat Palosile, Kulai Paidabada Kutaba Pangdabani, Manisana Halaga MPP Namtabangamloy Habana Chingba Play Katkaya Sijina Cape, Wangang Dabareli Adu MPP Office Tagi, Toraklaga Governor Get Tamna, Junction Lakpada, Masing Yamlaba Manipur Police K personnel Singna, Site Miner Mamanga Tatuna Tambaga Luinana, Makata Nazaran Kidre.
मफम अदुदगी एमपीपी की प्रेसिडेंट मनीषना मिसी की मतंग द सेम की जेसी की चेयरमैन लेखिद्रबा मनीषना की मचानुपा अमदी एमपीपी की सीनियर लीडर डॉक्टर एल चंद्रमणि यावना मियोय तरेट खंगतुना गवर्नर द मेमोरेंडम पिसिनना बसतखे मणिपुर की गवर्नर मसा हौजिक इम्फाल द लेतबना सेक्रेटरी टू गवर्नर द मेमोरेंडम अदु पिसिनबगा लोइनना खुदकता फैक्स मैसेज थाखे मैसेज अदु पारब मतुंगदा गवर्नर ना था से की तांग तरा हुमदोइदा एमपीपी की लुचिंगबा सिंह अदुगा उननबा अयाबा पिरकी हारे रैली लोइरब मतुंगदा प्रेसिडेंट सोबा किरण ना फोंदोखिबदा नवंबर की तांग तरा हुमदोइदा मिया ममांगदा फोंगना नोंमैना कापतुना हाटखरगा ngasi fawba misi asiki matangda langna langjin puthokpa ngamdaba asi pende masina government asi law and order ngakpa ngamdre haiba takchare mamangda thokiba thodokta assam dagi worker mari hatkibada government na khudakta chatuna yengsinbaga loinana ex gracia pigani haina lauthoke misi asi tham phajilaklaba fawbada government ki maikai dagi karigumba wafum amata phongdoraktaba si yaningde tasengna hairabadi misi asi political assassination ne CBI da sinadriba fawba MPP na akan khongjang kaya sangsinggani phongdokhe अखोगी मणिपुर पीपल्स पार्टी की लीडर अमा हाटप मतमदा मोइना अखोगी लेहिद्रबगी इमुंग मनुंगदा वायमबो हाइदेब कमाई तोरी करी तोरमी मासी कमाई इमुंग मी क्या लेहौरी कमाई चारी कमाई थई कांग्रेस ने रूल तौबा असम दगी माइग्रेंट वर्कर मरी हाटपदा हेक नोंगानबगा एक्स रेशल लाउथोएबा असोमदे कांग्रेस ने फोन तोरप्रंगदे करी तोरंगदे आइना राइज तौनिब क्वेश्चन अमा करियुंबा सोनिया गांधी की मपाम इटाली दगी टूरिस्ट अनी खक सिरंबोरदी मणिपुर मोय कॉम्बिंग ऑपरेशन तौगद्रा तौब याय मोय की मवंगसिना अदुना आइना निंसिनिंगदी यू आर द चीफ मिनिस्टर ऑफ मणिपुर नॉट फॉर कांग्रेस पार्टी सिनिंगसिंग बियोस मक्रू थोंग यादबना मरम ओइदुना जिरीबामदगी इम्फाल योरकदबा गाड़ी सिंह पंदुना लेरे हाइना ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर यूनियन गे जेरोल अमना हरे इम्फाल जिरीबाम लंबी असिगी फिबम हौजिकसु यामना खुदोंग थिनिंगाय ओइरे मणिपुर सरकार ना लंबी अमदी थोंगी फिबम बीआरओ दगी मतम चाना रिपोर्ट लौदबना मरम ओइदुना हौजिकसु इम्फाल दगी किलोमीटर चामा मरफु मापन लापना लेबा मक्रू थोंग असि येंगहैदबा फिबम अमद लेरे थोंग असिगी उ खुदिंगमक अतेक अतासिंग ताराना फाजिलगा गाड़ी लानबा यानबनि हाइदुना लेरिबा बीआरओ गी थौरांग असि पेनिंगाय ओइदे थोंग असि लांदुना चलिबा गाड़ी अमदि स्कॉट कांगबु सिंह सीरसनु हाइबगी वाखल बीआरओ न खलबरा असुक सांख्रबा मतम असिदा नला खरा सेंगलुरगा नोमगी हजिरा खरा फंगलगा लोइरे हाइना खल्लिबा बीआरओ गी मथक्ता मणिपुर सरकार अमदि सेंट्रल गवर्नमेंट ना करी एक्शन लौगदौरिबनो हंगे थोंगी फिबम असि गाड़ी लानबदा ड्राइवर सिंह मी पाइनरे मरम अदुना थोंग सिंह असि मणिपुर सरकार ना सेमगेरा नत्रगा बीआरओ ना सेमगेरा अथुबदा सेमजिन बियु हाइना ऑल मणिपुर रोड ट्रांसपोर्ट ड्राइवर एंड मोटर वर्कर यूनियन गे माइके दगे अपील तौरे थोंग सिंह असि अथुब मतमदा सेमजिनद्रबदी ड्राइवर यूनियन ना मियामगी मतेंग लोइनना हाईवे खुदिंगमक्ता गाड़ी चेंदबगी खोंजंग चथरकप यारी हरे ADC की ग्रेड 4 लोबदा डिसेबल सिंगी खाक्तुना लेबा चाद अहुंगी जॉब रिजर्वेशन ऑफ ऑल डिसेबल यूनियन ऑफ हिल डिस्ट्रिक्ट की रिकमेंडेशन दा हापकदबनी हाइना दावी तौख्रे वफम सिंह असि मणिपुर प्रेस क्लब ता पांगथोकपा पाउगी मिफम अमदा ऑल डिसेबल यूनियन ऑफ सदर हिल्स के प्रेसिडेंट मांगख्लुन खोंसाइना फुंगदोखिबनी मांगना मखा तारदुना हिरमसिगी मतांगदा अटोपा बॉडी सिंगना क्लेम तौबा चनफम थोकते हाइरिबा वफम असिसु यूनियन असिना मणिपुर हाई कोर्ट ता वाकटपदगी हाई कोर्ट ना राय तारकपने यूनियन असिगी मखादा डिस्ट्रिक्ट यूनियन सिंग लई मखोइना रिकमेंड तौरकपा मियोय सिंग अदु हाफम थोई फुंगदोखे मोय खुदों चाबा लौगे है कांगबु होई खंबिद्रे अदना गवर्नमेंट ओइसनु एनजीओ ओइसनु पॉलिटिकल पार्टी ओइसनु मसिल जामसा मतांगसिदा फॉर एग्जांपल सदनिसदा डिसेबल दु कनाना क्वालिफाई ओइगे कनाना मसि तंबो यागे होइना चप चाना होइदि डिस्ट्रिक्ट पंचायत या डिसेबल एसोसिएशन दा चप चाना खामेबा होइ थमेबा अदना होइगे मी खंददना अतोपगी मी खंबल याबो दिल्ली यावना हंदक पांथोखिबा स्टेट मरीगी मिखलदा कांग्रेस चावना माइथिरे अदुबु मरु फंगना मांगनबदी ngamde haina MPCC की प्रेसिडेंट गायखंगमना फोंदोखरे ngasi कांग्रेस भवन दा पांथोखिबा AICC की चेयरपर्सन सोनिया गांधी की 63 सुबा मपोक निमित्ता फोंदोखिबने थौरमसिदा चीफ मिनिस्टर
ओ इबोबी मिनिस्टर फ्रांसिस Ngajokpa amadi Congress ki luchingba kya su saruk yakhe thawam asiga mari leinana Deputy Chief Minister Gaikhangam na luchingduna mongsang de laiba BP Paul Mental Development Home gi mahiroi singda kambal amasung acha thak sing yen thoke Deputy Chief Minister na makha taraduna local issue kharana maram oiraga state ahumda Congress maiti khibani national issue ga mari leinadabana parliament di Congress na mai pakani haike issue si local issue ga national issue ga international issue se basi kenai pada local issue khara khara kai haini khara setback leizabani atra lagada parliamentary elections so idana Congress party majority thangani hai haje so idana madi ai hairi bise chumba lan bara ko kai kam record to view ko in the coming Lok Sabha elections in the Congress so my party ado koi introspection to batai ai state mari se so ki kari geno adai no hai se to batai basi puna maksada koi na I should learn a lesson out of this ko basi kadai je soi khre try da aho balai re praja koi samna da jaga le ra hai bisi kan batai International Human Rights Day na lakpada miyoiba amagi phangpham thokpa hak phangnabagi damakta singnaba kaya mayoknaduna jangsilliba lantheng adubu saugatpaga loinana malemgi miyam amasung kangleisa singda pripakna yafa paujel pirakle lubasigi Assistant Secretary Publicity and Propaganda lebak ngakpa luwangna thorakpa cherolamada miyoibagi hak haibasi miyoibana hek pokpadagi loinafam thoklaba phangpham thokpa oiba maramna miyoiba khunai amasung lengak khudingmakna masibu ikai khumnana loina birabatada amasung tawfam thokpa thodang sing ngakna chatnarabatada apunba malemgi yaifaba purakadabani amasung malemgi tung koiba tunglamchat lehogadoribani lamdam sigi apunba miyam amasung malemgi miyamna punna tangdu leitana nungsi sanana hingminasi hairabadi Malemgi leimai thakta puthoraktaba yadraba amasung leibak miyamgi mafamda phangandraba yadraba miyoibagi hak asi ahanba haurakngaidagi matam kuina miyoiba khunaina chawkhatpagi mangal phangdringaigi matamda thamoida ongkhalaktuna miyoiba khunaigi chawkhat khongthanggi miyamna sana uba adugumba achumba miyeng amatang loksing tanba matam adu ngaiduna lerakhibani cherola sina malemgi oina miyoibagi hak kannabagi lakhiba puwarigi wafam marik chumna palakli India gi democracy da yumpham oiba lengak lol asi che da phajaba thabakta di onthokpa yadaba oibana miyoibagi hak sing longnam tawtuna multi Indian constitution ge preamble na republican democracy da yumpham oide aduga republic ki mathaudi tawde masigi constitution ge ahum suba sarukna citizen sing da fundamental rights makal khudimak punna pire adubu hak sing asidi miyam da pithorakpadi leitre loinana state kharada anoba law semduna fundamental rights sing phangandre Asia haina khangnariba lamdam sing amasung Jammu Kashmir da apspana chingba damthiba chana kanglon sing chana handuna lamdam sigi miyamgi hingbagi hak mangale haukiba chahi kaya lamdam sida emergency chalaiba ka pangkak ohenduna India gi lanmina mara leijadaba miyoi kaya hatningba mong da hatuna paktak mihat genocide chathare phakraga mafam khangandaba nupa nupi khaktana ikai khumnaba manganba amasung lamdam sigi miyambu loilenga ki miyot minei chathare ningtamba hanjinnabagi ihau asibu namthanabagi mingda lamdam sigi chamjaraba miyoisingbu sasinaba khuthoknabagi thodok singda punsi pikhamnahan khiba thodok singi mayokta Supreme Court ki Justice Abtar Alam amasung Ranjanna Prakash Desai anina saba bench amana sabak phakhe handakta su National Human Rights Commission amasung Amnesty International Indiana sasinaba kapnabagi thodok sing sabak phakibani Malengi oina pithokum thokpa miyoibagi hak sing tangai fadana Indiana lamdam sigi miyamda phangandabagi mathakta ningtamba nation state ama oina leijaramba leibak asibu mache thokna thugai bagi lambida loan amasung phongna chatharakle asigumba aronba sarok langsing asi khangminaduna amasung aikhoigi apun bayai phaba tunglamchat ama purakpa natana machoi tana khongjang changsin banadi kaidongaida pamliba pandam phangngai leite asigumba longnam leingak ki mayokta aikhoi punna sangsin minarbatada aikoina pamliba amadi taliba miyoibagi hak sing phangbagi lambi aikoina adumak phangani haire Yellow Missingi na Chanabi Senmitlona Chingbagi Maramda Nainabaga Loinana Indian Constitution na Tribal Singdapi Bahag Park Sana Kanganabagi Pandamda How Research Initiative Kawalup Amasem Kre Jingmairong da Laiba Tribal Research Institute ki hold the Pangtok ki Bathoramasida Hills Areas Committee ki Chairman Dr. Chatolian Amo Vice Chairman ki Khonbo Nimai Susaruk Yake
थौरम असिगी सरुक अमा ओइना इंडियन कॉन्स्टिट्यूशन के आर्टिकल 433 की मतंग दा सेमिनार मसु पांगथोके मणिपुर यूनिवर्सिटी की सेंटर फॉर स्टडी ऑफ सोशल एक्सक्लूजन एंड इंक्लूसिव पॉलिसी की असिस्टेंट प्रोफेसर डॉक्टर थाथांग वाइफाइना चेयरमैन ओइदुना जस्टिस W.A. सिसक सीनियर एडवोकेट डिनेल रामसान अमसुंग इम्फाल स्कूल ऑफ प्रीचिंग की डायरेक्टर R. संगना रिसोर्स पर्सन ओइखे जिरीबाम के स्कूल सिंगी अवारा पासिंग मेंशन बिननबा महरोय लुक मरीना संगसिललिबा खोंजंग असे अथवा मतमदा सरकारना अवार पासिंग मेंशन बिद्रबदी हौजी संगसिलिबा खोंजंग असिदगी हेना संगसिलकपा याय हाइना एमसु MSF देसाम KSA सुक अमसुंग एम्स के अपुनबा जॉइंट स्टूडेंट कोऑर्डिनेशन कमिटी की चेरोल अमना हारे जिरीबामदा लैबा महिलोइसंग कयाबु मटिक साबा महिलोइसंग ओहनबियु हाइदुना महिलोइसंग कयाना कयारक हाइजरबा फावदा ताबिदबदगी इकोनॉमिक ब्लॉकेट यावना अकनमा खोंजंग कया संगसिन क्रे नवंबर तांग 15 एजुकेशन मिनिस्टर का पुनः फमिन्नदुना अवार्ड ओजा सिंह नवंबर 19 फावबगी मनुंगदा थारकनी हाइदुना थाजब पीख्रे मतुंग तारकपदा यानखिबो वफम सिंह थबक ओइना ओंथोरक्तबदगी महिरोय सिंहना नवंबर 15 दगी खोंजंग संगसिलब मतुंग ओजा 38 ऑर्डर थोकले हाइरगा ओजा 19 खक्तमक जॉइन तव हाइबसी एजुकेशन मिनिस्टर की करम वखलोनो ऑर्डर थोलब ओजा सिंह असिना फावबा एजुकेशन मिनिस्टर करिसु लेतना खनबना हौजिक फावबा जॉइन तौद्रिबनी असिगुम्बा मथौ मसक खंगदबा ngang wa ngak pangamdaba education minister khudakta fam thadokadabani lairaba mahiroy khunai wakat tabidaba education minister chokri konduna laibiranu haire ngasi haukiba ahing nongyai matungda kuntra suba Assam Rifles ki jamandar amana luchingba kangbu ama laktuna kairang mayai lekai dagi army gi contractor oiba Suleiman Sahagi yumda bom thamjinduna mahaku phanaba hona ki haiba thodok yaningdaba fongdoktuna lekai asigi miyosingna wakanifam chatakre thodo asiga mer leinana matik saba action lokatrabadi kuntra suba Assam Rifles loktokhinaba khongjang changsilagani haina United Social Development Committee gi General Secretary Taibur Rahmanna fongdorakle TAR gi kangbu kharana athong warong khangda bida changchalaga bom thamjallamaga हेक्ता मरालम सीजन लगा फान होनर मसे को यामथिनि आनिंगदे सिगुम्बा थवंग सिमा खादान साथरको दारगदी मणिपुर मसा पुंबद लैबा प्रजा मयाम की मतिंग लौरगा 30 यार मणिपुर दगी फुक्तो खिनबगे खोय दाबी तौनर म खोय होना जनबगे खोय सेम साजरी स्टेट मरीगी मिखलदा कांग्रेस ना चाउना माइथिख्रबसु मिजोराम दे कांग्रेस ना अमुक हना शासन पाइरगनी सिडनी फुलैबा मिजोराम गी ngasi बोट मसिंग थिबदा ngayaki mamang fawda कांग्रेस ना सीट 32 माइ पाक्टुना मेजॉरिटी लेख्रे मिजो नेशनल फ्रंट सीट मंगा फंख्रे कंस्टिट्युएंसी अहुमदा पार्टी असना मांगजिल थारे बीजेपी ना कंस्टिट्युएंसी अमदा मांगजिल थादुना चटले नुपीलाल दिसंबर 12 लाखपग लोइनना URF मणिपुर ना नुपीलाल बोनिंग सिंहबग लोइनना लमदम असिगी नुपी खुनाइबो इकाई कुमना बोलखले लुबसिगी इंफॉर्मेशन एंड पब्लिसिटी सेक्रेटरी सनाजाबो मैतै न थोलक पचेरोल मना नुपीलाल निंगसिंग निमितना नुपीलाल गी हौरफम तागलकपा निंगसिंग दबा यादबा वफम अमने मियोइबगी अचुम्बा फंगफम थोकपा हक मीना मिबु खंगफम थोकपा असिबु करेम नदुना ब्रिटिश ना इंसोल्यूशन अमका चमापल सुबना मरी अमसोंग इंसोल्यूशन अमका चमापल कुंट्रा मापल दा नुपीलाल फुरुप असिगी नुपी सिंगी ई टोंगदा यावबा अहेनबा थौना लिंगजेन मायोकनखिबा लानफम ओइना थेंखांग अनिरक मतमदुगी इमा सिंगना ब्रिटिश लोइलम नेंगा की मथकता चथकिबा लाल अदुबुने फुरुप असिना कावबा यादना निंगसिंगलिबा नुपी लालगी सकलोल अमा एखोयगी फुरुपता लैरिबा सिना टॉप टॉपना एखोयगी फुरुपु मालेमगी मियोइबा खुनाइ लक्तगी तोंगाना सोंथोक्तुना फजरबा सकलोल अमा ओहेले तांगलबा सक्तम असिबु सेमलखिबा ओइरखिबा पुनमक असिगी हौरफमदि ngasisu अखोयगी फुरुपता अदुमक सागोनदुना लेरे मसिबु अहुम सुबा नुपीलाल अमगी तंगाई फदबा तांकक अखोयगी फुरुपता मतम चुप्पा सेम साबा हाइबसे मणिपुरी फुरुप अखोयगी कानबा याद्रबा ममांगदा तादुन लेरबने मतम अदुगी इमा सिंगना फुरुप असिगी दमक अकिटु चुंग यावदना लोइलम नेंगा की थौसिलबु नमथेक्तुना अनोबा यावल अमगी दमक हौरखिबा नुपीलाल इहौने ngasi makna matam adugi British ki mahusiliba Indiana omsuba nupilal mahau tamningbagi damak sillangi haibasi aikhoigi furupna khangdaba nate masigi damak furup asigi nupi singna omsuba nupilal amagi damak khwangset thaurang tawba tangai fade haire
RKBY की मखादा District Agriculture Officer Imphal East amasung All Manipur Young Farmer Union na sinduna Imphal East District ki manung chanba Saizang Community Hall da nongmagi oiba awareness program ama pangthokpaga loinana ningthamgi maru marang amadi har sing yenthokre Tharamasida UCM ki President Wainaba Chandra Saizang Vegetable Club की Chairman K.I. Sarat Amadi Department की माइकई दगी Resource Person के सरगिया के UCM की President Waina Basandrana पुक हांग लगा अपुन बगी सक्तम ngak pahai basi oithokte maram asina ahen ba pothok puthok hanana ba UCM nam yeng changbani hai ke akoi ta karana ba bolom kaya sing mikha pon na mikha thadana ai ki chacha chano ko chi bara kai na dei thokta Mesti kita mungkin ikut jejak tu nipan tang dewa. Tuan-tuan hidup kaya mungkin aku nipan tang apa tu naik mungkin ojer bersu. Aku ni panggilan loksin na. Aku hijau apa? Ada orang teknologi sih nazar kan aku jejak di foto besar. Orang kaya foto kan dah aku jejak di nipan tang dewa hewa. Waktu besar mesti naik jika mungkin lebih kurang utuk sebenarnya. Ing Solusingani Taramathoi DPC Tawduna Thabak Khankiba Churachandpur District ki Oza Singna September thadagi tolop phangdana leiriba asiga mari leinana Churachandpur District Primary Teachers Association na sarkar gi thawngbu yaningdaba phungdorakle Loop ki ayaba yaudana chatkhiba kadar ama designated game yaholakna ba khonabada mateng panglakpagi damak KCP MC gi Command in Chief Nongren Khombana Imphal West ki SP Jentabu thagat pa phungdorakle Party ki cadre singna out pass amadi lipi riba matam hendok laba fawada party ki authority singda pau piraktana mapalda leiraga mipha mipun amadi senkhai thongkhai gi crime singda chenabagi pau miyamna tatana tare sarang them Prem Kumar Apokpa Prem Chandra akpigani Pramochandra wangkhai thambal khongdagi haujikna langdum maning lekai da leiba mioi ase October tang ahungi numidang da senthok khraba matungda party da pau phawdana Lakhiba Mahakpo designated Kemta Aswe Engam Yaudana Yoraknaba Honabada SP Namateng Panglaki Hari MPP ki Vice President Ais Manisana Hatpada Chenaba Singh Putoktuna Laukapram Thokpa Thabak Singh December Tara Manga Fawagi Manungda Laukatrabadi Miara Sigamar Lenina Semkiba J Shina Civil Society Single Luinana Akanba Kongjang Sangsilagani Hari JSG Mihut Amana ISTV News da Fungdokibada Mihad Asiga Mari Lainana Atubumatam da Tokom Tokpa Kudingmak Sarkarna Chapchana Tawgani Haina J Minister Amadi Deputy Chief Minister na Thajaba Pikrabasu Ngasi Fawba Mihad Asigi Matang da Karigumba Langlalangjin Amata Putokpa Ngamdana Lady State Asida Chathariba Political Assassination da Manipur Government Phamnaiba Singh Yaurabra Haibagi Chingnadaba ngamde Manipur Sarkarna tuminna leisiliba thong asina atopa hena tamthiba iho ama laknabagi button tawbani haire Asingma tantrawa asifawji manung karma positive response amata jesige mekaida sarkar sin pibir deba taragadi akoi trauma gi nongan dagi di Manipur da lariba Manipur praja myam gi mateng lorga tong organization civil organization myam gi mateng lore yar kan makhan makha kya gi sathiba ba institution ke asangchen dra akoi Sarkar ki mayukta sanction laga koi mihar sigi matangda mihar pa kana no habelo nanjin phanuna ba khungjang kya sanction ba hadra koi jesina koi sima pira lojare Manipur University Students Union Hingat Hananaba Musu Revival Demand Committee na Bart ki President Pranab Mukherjee yauna Prime Minister Human Resource Development Minister da memorandum pisin kre committee asigi convener TS Suresh na thakiba memorandum asida University asigi hangduna leiba statutory firm sing Pro Vice Chancellor Finance Officer Controller of Examination na chingba yengsin binaba state asida research tawriba mairoi singi damak research policy ama sembiba University asigi haujik sangsil liba mutagi khongjang asi yanaba ama purakpinaba yaure dimansing asi December kun fawbagi manungda thabak oina pangthok trabade committee na akanba khongjang sangsiloidabagi maram leiti hare Amjugi member oiriba singna parallel oiba manaba organization amagi membership oiba yaurabade December tara manga fawbagi manungda masa masagi firep masamak laktuna natraga aibo oina union gi president da pisilakna bakhangale Masi Taudrabadi Union Dagi termination Taugani. Union Gi Article 3 Clause Number 6 Ki Matung Ina State Asida Laiba Parallel Organization Amataga Member Ani Natraga Hena Oiba Yadi Haina Pale. MSF Thawal District Committee 2012-13 dissolved Taukre Committee Asina Chanaramba Letterhead Amasung Receipt Pugna Chingba Amata Chanararo Hari.
Ward number 4 gi Development Committee Vijay Govinda Gram Panchayat na chahi marfu gi mathakta leiba ahalaman singda ningtham khudol tamkhre. Ideal Club Library Complex da pangthokiba thoramasida Coordinating Committee National Highway Contractorate ki President Ais Ibochoba, Development Committee ki Vice President Katri Mayum Bhelu, G Joy Sarmasu Sarukya K. Haudu sanabagi pau. Ngasigi sanabagi pauda sisi mid goalkeeper Serto Angamgi Fazaraba penalty save na MSYC Churasanpur final round changbagi asa hen haukre. All India Football Federation ki makada All Manipur Football Association sinduna Imphal ki mapal kangjebung na chathariba yankai tare suba sa Churasan Singh GC SICBE Memorial Football Tournament ki ngasisana ki ba ahan match da YUFC Ukhrul na Flyo Imphal West pu goal amada thoikre. YUFC ki goal sing adu jersey number 7 Pamrei Sang Horamna kuntra manga suba amade ahapa matamgi minute ani chatpada goal ani chankhe. Team asigi jersey number 13 Thotrei Sang Muinauna kulumdoi suba minute ta chankhe. Flyogi amata ngairaba goal adu jersey number kunma thoi Manmingthang Baitiena Umudrama Panchuba matamda chankhe. Anisba match ke sanakhibada Young Physics Union Imphal West samade MSYC Churasanpur apiba matamda panjil amata chanabangam khidre. Kick from penalty mark na decide tawada MSYC Churasanpur na Young Physics Union bu goal manga marida thoiduna MSYC maipake. MSYC ge goal sing adu Niopa Lunio Luiningmin Leng Sangte amade Kanmin Saina Chankhe. Young Physics Union gi goal sing adu M Dhananjoy K Krishna Das L Abung Amadi T.S. Johnson Chankhe. KS Milan na kaukiba penalty kick adu MSYC gi goalkeeper na septo kibadagi Young Physics Union mighty hoke. Hayeng ahanba match da YOSC Imphal East amadi YDO Imphal West na sanagadoriba match asi team animaki yamna luba match oigadori. Masidagi pohoba team adu final round changba ngamlaroi. Anisba match da MYC More amadi Citizen Club Sebum Lekai sanaragani. Kaisampa Thokchom Laikai da All Manipur JV Association gi Anoba Officer State Archives ki Deputy Director K Susila Laimana Hangdokre. Tharamadu da Akomlup ki President KS Somarendro AMCA gi President amadi General Secretary Su Sarugya K. Sahi Taramapal Makhagi Manipur Cricket Team Semnanava Final Selection ama Thasi Tang Taramathoi amadi Taranithoi da Luang Pokpa Cricket Stadium da Pangthulagani. Club amadi District Association gi sanaroi singna matam chana laknaba Manipur Cricket Association na thadorok pachorol amana khangalakni. Singa Mathak Young Learner Club Association na sinduna How Ground gi tennis court ta chathariba ohum super state level CYLC tennis tournament ki chahi nifu mathak ki doubles final da Ranjan amadi Ibohal Juraga Dilip amadi Tuleshwar Juraga sanaragani. Ngasi sanakiba ahanba semi-final da T Pamai amadi Kangjam bagi Juraga amadi Ibohal gi Juraga sanabada Ranjan amadi Ibohal gi Jurana set ani thoike. Atopa semi-final match amada Dilip amadi Tuleshwar Jurana Pradip amadi Iboton Jurabu thoike. Men's Open Singles pre-quarter gi match da Asokna Roman bu Chawbana Dobson bu Rahul na Donald bu amadi T Panmai bu T Panmai na Ranjan bu thoike. Ngasinong magi ang sagi pauda ICAR Lampel Pataki Pangba Paugi Matungina ngasigi Kwaidagi Saba degree Celsius Kunmari Dasmik Nipan Kwaidagi Ingba degree Celsius Taret Dasmik Nipan Nung sita yawba ising manilgi chang ayukta chada marfumapal nung tilden chada yangkai taru nung zugi chang nil. Hauzari badamari bapa omukhana Tizigi Mahiroi rep tawbada jenaba ani court na conviction pikre. Masagi duty thadokuna private practice tawba Jennings ki Dr. Singhi mathakta action lawragani haina Jennings ki director na haikre amadi MPP ki vice president Manisana hatkibagi case CBI da sinanaba MPP na dawi tawre ngasigi oina di ISTV na pizza paw mata solution jare ning tabirba singbo amukhanna khurumjare